ngasi ayuk Churachandpur gi manung chanba hanglep subdivision gi manung chanba Khanpi village da UKNA amasung Assam Rifles ka Khut Thoknaba da kuki terrorist ki meeoi mari Leikhidre hari ELITETV na phangba pau amada Churachandpur gi awangrom da chaurang kilometer mari from chatlaga leiba Khanpi village da army amadi Assam Rifles ki apunba team amana Khanpi village da terrorist group khara leire haiba pau phangba gi mafam aduda changsilubada su tongnadaba terrorist group United Kuki National Army na army amadi Assam Rifles kalam amada nongmai kapsil laktuna attack sathaba horakhibani nakan animakna chaurang pung anirom nongmai kapna ki nongmai kapna duna Khut Thoknaba aduda UKNA gi karamari mafam aduda leikhidbani mafam aduda Khut Thokna kiba aduna maram oraga Khanpi village ki khunja sing khul adudagi thadoktuna chena ki hairi Khut Thokna kiba aduda UKNA gi militants kaya Siram gadage amadi asok apan yauram gadage haibagi matang da hauzik fawagi chapchaba khangba ngamdri hauzik fawagi oina Leikhidre UKNA gi karar sing adudi maming matha na chungba amata khangba ngamdri Khut Thokna kiba mafam amadi akoiba mafam singda search operations athaba hokre nakal amarom da thodok adugi matang da Press Information Bureau Defense Wing asu cherol ama thadokre Manipur Nagaland amadi Southern Arunachal Pradesh ki Ministry of Defense ki PRO amadi spokesperson na thadorpa cherol amada Khanpi village da Army amadi Assam Rifles ki kangbu amada su tongnadaba UKNA na nongmai kapsil lakpadagi nakal anina nongmai kapnaraba matungda UKNA ki kadar mari leikhidabani hairi